Israelna Syriagi capital da missile attack Toukhre. Israelna tawbani haina thajaba mawongda ngarang Syriagi capital Damascus da military site sing da target tawduna missile attack tawbadagi sakti leina pokhaibagi thogdok ahumlak thokre haire. Yamna toina attack tawkhiba Damascus ke international airport age nongsuplomda kilometer 10 chalaga leiba atraba haikol da Israel gi attack adu tawrakhiba nei. Mapamsida military airbase ama lay haina United Kingdom da based tawba Syrian Observatory for Human Rights na fongdokhe air strike adu da Damascus ki khanong supta leiba radar station ama sukai ki haire. Israel gi missile attack adu na maram oiduna Syria gi air defense system sing na ngakthok na bakan na hona ki haina observatory na haike. Israel gi yumlo na ba Syria da Israel gi number 1 yekna ba Iran amasung Iran gi proxy sing gi thoksil kaya chatharak pa maram na Israeli forces na su attack to bugi chang yam na hengalak le